ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯆꯖꯤꯛ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ꯫ ꯀꯟꯁꯇ꯭ꯔꯛꯁꯟꯒꯤ ꯁꯥꯏꯠꯇ ꯆꯠꯂꯣꯅ ꯍꯥꯏꯔꯛꯄꯒꯤ ꯍꯥꯊꯨ-ꯍꯥꯊꯨꯒ ꯂꯣꯏꯁꯤꯜꯂꯤ꯫ ꯆꯥꯛꯀ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯇꯧꯔꯒ ꯊꯣꯛꯂꯛꯄꯅꯤ꯫ ꯁꯨꯃꯥꯡꯗ ꯊꯥꯡꯃꯩꯕꯟ ꯑꯣꯟꯈꯤꯕ ꯃꯅꯦꯗꯨ ꯆꯪꯉꯛꯏ꯫ ꯕꯦꯝꯍꯜ: ꯇꯦꯜꯍꯩꯕ, ꯅꯪ ꯊꯨꯔꯕꯣ? ꯋꯥꯔꯤ ꯑꯝꯇ ꯁꯥꯁꯤꯗꯅ꯫ ꯇꯦꯜꯍꯩꯕꯅ: ꯀꯩ ꯍꯥꯏꯒꯦꯅꯦ? ꯕꯦꯝꯍꯜ: ꯑꯉꯥꯡ ꯑꯃꯇ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯗ ꯌꯥꯗ꯭ꯔꯤꯍꯦ꯫ ꯇꯦꯜꯍꯩꯕꯅ: ꯍꯧꯖꯤꯛꯄꯨ ꯀꯩ ꯁꯕꯖꯦꯛꯅꯣꯅꯦꯅꯦ? ꯑꯗꯣ ꯏꯃꯨꯡ ꯆꯪꯉꯨ, ꯏꯃꯥꯁꯨ ꯂꯩꯍꯧꯕꯅꯤ꯫ ꯏꯕꯦꯝꯍꯜꯅ: ꯃꯦꯠꯁꯀ ꯀꯦꯃꯦꯁꯇ꯭ꯔꯤꯒꯅꯤ ꯍꯥꯏꯌꯦ, ꯈꯔ ꯇꯥꯛꯇ ꯌꯥꯗꯦꯀꯣ, ꯍꯟꯗꯛ 12 ꯊꯥꯒꯗꯕ ꯑꯉꯥꯡꯅꯤ꯫ ꯇꯦꯜꯍꯩꯕꯅ: ꯊꯣꯏꯆꯥꯒꯤꯔꯣꯅꯦꯅꯦ? ꯏꯕꯦꯝꯍꯜꯅ: ꯅꯠꯇꯤꯌꯦ, ꯑꯩꯈꯣꯏ ꯊꯪꯅꯕ ꯔꯤꯝꯁꯇ ꯑꯣꯖꯥ ꯑꯣꯏꯕ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯇꯦꯜꯍꯩꯕꯅ: ꯑꯗꯣ ꯅꯨꯡꯊꯤꯜ ꯅꯠꯇ꯭ꯔꯗꯤ ꯑꯩꯗꯤ ꯁꯪꯉꯣꯏꯀꯣꯅꯦꯅꯦ꯫ ꯏꯕꯦꯝꯍꯜꯅ ꯑꯃꯨꯛ: ꯍꯣꯏ ꯃꯣꯏꯗꯤ ꯏꯌꯥ ꯌꯥꯏ, ꯈꯔ ꯁꯣꯜꯂꯦ ꯍꯥꯏꯕꯅꯤ, ꯐꯖꯅ ꯇꯥꯛꯎꯀꯣ, ꯅꯪꯁꯨ ꯊꯕꯛ ꯆꯠꯇꯣꯏ ꯑꯣꯏꯔꯤꯅꯤ, ꯑꯩꯁꯨ ꯅꯣꯏ ꯅꯃꯥ ꯑꯝꯇ ꯎꯅꯔꯨꯈꯤꯒꯦ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡ ꯃꯅꯦꯅ ꯍꯥꯏꯔꯝꯕ ꯑꯉꯥꯡꯗꯨꯁꯨ ꯇ꯭ꯌꯨꯁꯟ ꯇꯧꯕꯒꯤ ꯅꯣꯡꯉꯥꯜꯂꯒ ꯂꯥꯛꯑꯦ꯫ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯑꯉꯥꯡꯒ ꯃꯥꯟꯗꯦꯗ ꯎꯕꯗꯗꯤ, ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯄꯕꯨ ꯇꯞ ꯇꯥꯅ ꯀꯦ, ꯃꯃꯥꯏ ꯇꯪꯈꯥꯏ ꯑꯃꯗꯤ ꯎꯗ꯭ꯔꯦ ꯃꯁꯝꯅ ꯈꯨꯝꯖꯤꯟꯈꯤꯕꯗ꯫ ꯇꯦꯜꯍꯩꯕ: ꯀꯩ ꯃꯤꯡ ꯍꯥꯏꯕꯅꯣ? ꯇꯝꯐꯥꯅ: ꯇꯝꯐꯥ꯫ ꯇꯦꯜꯍꯩꯕꯅ: ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯗꯥꯏ, 12ꯀꯤꯁꯦ ꯔꯤꯚꯤꯖꯟꯒꯤ ꯑꯣꯏꯔꯤꯅꯤ ꯅꯪꯅ ꯂꯥꯛꯏꯁꯦ, ꯅꯠꯇ꯭ꯔꯣ? ꯇꯝꯐꯥꯅ: ꯀꯥꯏ ꯅꯠꯇꯦꯗ ꯁꯥꯔ, ꯈꯔ ꯇꯥꯛꯄꯤꯌꯣꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯇꯦꯜꯍꯩꯕꯅ ꯑꯃꯨꯛ: ꯍꯣꯏꯅꯦ, ꯇꯥꯛꯏꯅꯦ, ꯇꯥꯛꯏꯁꯤꯅꯤ, ꯆꯦꯞꯇꯔ ꯀꯌꯥꯅꯣ? ꯇꯝꯐꯥꯅ: ꯆꯦꯞꯇꯔꯗꯤ ꯌꯥꯝꯃꯦ ꯁꯥꯔ, ꯇ꯭ꯔꯤꯒꯣꯅꯣꯃꯤ ꯁꯔꯨꯛꯀ ꯑꯇꯩ ꯆꯦꯞꯇꯔ 5ꯃꯨꯛꯀ꯫ ꯇꯦꯜꯍꯩꯕꯅ ꯑꯃꯨꯛ: ꯑꯩꯒꯤꯕꯨꯗꯤ ꯇꯥꯛꯀꯦꯅꯦ, ꯑꯁ ꯅꯪꯒꯤꯗ꯭ꯔꯣ ꯅꯪꯒꯤꯁꯦ? ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯦ, ꯀꯔꯝ ꯀꯥꯟꯗꯅꯣ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯗꯣꯏꯕ? ꯇꯝꯐꯥꯅ: ꯅꯪꯗ꯭ꯔꯁꯨ ꯄꯥꯁ ꯇꯧꯔꯗꯤ ꯌꯥꯔꯦ ꯁꯥꯔ꯫ ꯑꯉꯥꯡꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯦ꯫ ꯍꯥꯏꯔꯞ ꯌꯦꯡꯉꯨꯕꯅꯤ, ꯂꯥꯏꯔꯤꯛꯁꯦ ꯃꯥꯅ ꯈꯪꯗꯕꯗꯣ ꯀꯥꯏꯗꯅꯣꯅ ꯍꯪꯗꯣꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯁꯝ ꯁꯦꯝ ꯂꯩꯔꯝꯃꯤ꯫ ꯇꯦꯜꯍꯩꯕ: ꯅꯣꯠꯕꯨꯛꯀ ꯄꯦꯟ ꯀꯩꯀꯥ ꯂꯧꯊꯣꯔꯛꯑꯣꯗꯅ꯫ ꯇꯝꯐꯥꯅ: ꯁꯥꯔꯁꯦ 12ꯇ ꯄꯣꯖꯤꯁꯟ 8 ꯄꯣꯖꯤꯁꯟ ꯌꯥꯎꯒꯦꯅ ꯅꯦ ꯕꯦꯝꯃꯜꯅ ꯍꯥꯏꯌꯦ, ꯑꯗꯣ ꯁꯥꯔ ꯗꯥꯏꯔꯦꯛ ꯀꯣꯏꯁꯟꯁꯦ ꯁꯥꯔ ꯈꯪꯉꯝꯅꯤ꯫ ꯇꯦꯜꯍꯩꯕꯅ: ꯑꯩꯅ ꯀꯣꯏꯁꯟ ꯁꯦꯝꯃꯨꯗꯕ ꯉꯥꯏꯔꯦ, ꯅꯣ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯔꯗꯋꯥꯔꯛꯅ ꯌꯥꯝ ꯗꯤꯄꯦꯟ ꯇꯧꯏ꯫ ꯇꯝꯐꯥꯅ ꯑꯃꯨꯛ: ꯑꯗꯣ ꯁꯥꯔ ꯑꯩꯗꯤ ꯄꯥꯁꯇꯪ ꯇꯧꯍꯟꯕꯤꯌꯣ, ꯄꯥꯁ ꯇꯧꯔꯗꯤ ꯌꯥꯔꯦ ꯁꯥꯔ꯫ ꯇꯦꯜꯍꯩꯕ: ꯄꯥꯁ ꯇꯧꯅꯕ ꯈꯨꯄꯥꯗ ꯂꯥꯏꯔꯤꯛ ꯄꯥꯔꯗꯤ ꯐꯦꯜ ꯀꯝꯄꯜꯁꯔꯤ, 80 to 90% ꯃꯅꯨꯡ ꯍꯨꯠꯅ ꯈꯪꯉꯒ ꯆꯠꯂꯣ, you will get 60% or more꯫ ꯇꯝꯐꯥꯅ ꯑꯃꯨꯛ: ꯁꯥꯔ ꯈꯪꯗ꯭ꯔꯦꯗ, ꯑꯩꯗꯤ ꯄꯥꯁ ꯇꯧꯔꯗꯤ ꯌꯥꯔꯦ꯫ ꯑꯉꯥꯡꯗꯨꯒꯤ ꯏꯄꯪ ꯄꯪꯕ ꯃꯑꯣꯡꯗꯨꯗ ꯇꯦꯜꯍꯩꯕ ꯅꯣꯛꯊꯣꯔꯛꯏ꯫ ꯁꯤꯗꯤ ꯑꯩꯈꯣꯏ ꯌꯥꯏꯒꯨꯝꯕꯅꯤꯅ꯫ ꯇꯝꯐꯥꯅ: ꯁꯥꯔ ꯑꯩ ꯂꯥꯏꯔꯤꯛꯁꯦ ꯑꯗꯨꯝ ꯄꯥꯔꯒ ꯀꯣꯛꯁꯦ ꯌꯥꯝ ꯀꯥꯎꯒꯟꯕ꯫ ꯇꯦꯜꯍꯩꯕꯅ: ꯐꯖꯅ ꯀ꯭ꯂꯤꯌꯔꯂꯤ ꯑꯣꯏꯅ ꯄꯥꯗꯕꯒꯤꯅꯤ, ꯍꯧꯖꯤꯛꯇꯤ ꯆꯤꯟꯐꯥ ꯄꯨꯒꯗꯕ ꯅꯠꯇꯦ, ꯑꯦꯚ꯭ꯔꯤꯊꯤꯡ ꯀ꯭ꯂꯤꯌꯔ ꯑꯣꯏꯅ ꯆꯠꯈꯣ꯫ ꯇꯝꯐꯥꯅ: ꯅꯠꯇꯤꯌꯦ, ꯁꯤꯗꯤ ꯕ꯭ꯔꯦꯟ ꯐꯠꯇꯕꯩꯅꯤ ꯁꯥꯔ꯫ ꯇꯦꯜꯍꯩꯕꯅ: ꯌꯥꯔꯦꯁꯦ, ꯋꯥꯔꯤꯔꯣꯝꯗ ꯆꯠꯈꯤꯗꯣꯔꯦ, ꯀꯥꯏꯗꯅꯣ ꯌꯦꯡꯃꯤꯟꯅꯔꯁꯦ꯫ ꯁꯣꯝꯗꯁꯨ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ ꯌꯥꯏꯁꯅꯥꯒꯤ, ꯍꯟꯗꯛꯅ ꯐꯥꯏꯅꯦꯜ ꯏꯌꯔ ꯑꯦꯛꯖꯥꯝꯅꯤ, ꯆꯦꯟꯕꯣꯏ ꯆꯣꯡꯕꯣꯏ ꯂꯥꯏꯔꯤꯛ ꯑꯃꯨꯛ ꯄꯥ, ꯆꯥꯛ ꯑꯃꯨꯛ ꯊꯣꯡ ꯇꯧꯔꯤ꯫ ꯂꯤꯟꯊꯣꯏ: ꯌꯥꯏ꯫ ꯌꯥꯏꯁꯅꯥꯅ: ꯌꯦꯁ ꯃꯥꯏ ꯕꯦꯕꯤ,
ꯂꯤꯟꯊꯣꯏ ꯍꯧꯔꯛꯑꯕ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯇꯦꯜꯍꯩꯕꯒ ꯋꯥꯔꯤꯒ ꯁꯥꯟꯅꯗ꯭ꯔꯦꯅ ꯍꯧꯖꯤꯛꯇꯤ ꯌꯥꯏꯁꯅꯥꯅ ꯑꯉꯥꯡ ꯇ꯭ꯌꯨꯁꯟ ꯇꯧꯔꯤ ꯍꯥꯏꯕꯅꯦ ꯑꯩꯗꯧꯅ ꯇꯧꯏ ꯃꯥ ꯍꯥꯏꯅꯦ ꯑꯉꯥꯡꯗꯣ ꯄꯪꯂꯤ ꯄꯪꯂꯤ ꯇꯧꯏ ꯍꯥꯏ ꯁꯛꯁꯨ ꯌꯥꯝ ꯇꯛꯈꯠꯂꯦꯒ ꯍꯥꯏꯌꯦ ꯂꯤꯟꯊꯣꯏ ꯐꯖꯔꯝꯃꯅꯤ ꯅꯪꯗꯧ ꯇꯧꯔꯗꯤ ꯌꯥꯏꯁꯅꯥꯅ ꯑꯃꯨꯛ ꯑꯩꯗꯧ ꯇꯧꯕꯁꯤꯗ ꯑꯩ ꯑꯣꯏꯔꯕꯩ ꯅꯤꯡꯗꯅ ꯅꯨꯡꯁꯤ ꯊꯣꯛꯈ꯭ꯔꯗꯤ ꯃꯥꯡꯖꯔꯦ ꯑꯩ ꯂꯤꯟꯊꯣꯏ ꯌꯥꯔꯦ ꯏꯔꯣꯜꯂꯁꯦ ꯆꯥꯛꯁꯦ ꯆꯥꯊꯣꯛꯑꯁꯦ ꯑꯉꯥꯡ ꯇ꯭ꯌꯨꯁꯟꯒ ꯇꯧꯔꯦ ꯅꯨꯡꯊꯤꯟꯅ ꯊꯕꯛ ꯑꯃꯅ ꯀꯣꯂꯦꯖ ꯃꯐꯝ ꯃꯇꯝꯁꯦ ꯃꯥꯟꯅꯔꯛꯇꯕꯅꯤꯅ ꯍꯧꯖꯤꯛꯀꯥꯟꯗꯤ ꯋꯥꯔꯤ ꯄꯥꯛ ꯁꯥꯟꯅꯗ꯭ꯔꯦ ꯌꯥꯏꯁꯅꯥꯒ ꯇꯦꯜꯍꯩꯕꯒ ꯇꯨꯝꯃꯝꯗꯥꯏꯗ ꯉꯥꯏꯍꯥꯛ ꯃꯦꯁꯦꯖꯇꯤ ꯊꯥꯅꯩ ꯇꯝꯐꯥꯁꯦ ꯍꯥꯟꯅꯒ ꯏꯃꯥꯟ ꯃꯥꯟꯅꯗ꯭ꯔꯦ ꯂꯥꯏꯔꯤꯛꯅ ꯈꯔ ꯁꯣꯟꯕꯒ ꯏꯄꯪ ꯄꯪꯕꯒ ꯃꯆꯟꯗꯧꯅ ꯇꯦꯜꯍꯩꯕꯅ ꯂꯨꯅ ꯇꯧꯕꯁꯤꯗ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯕꯅꯣ ꯈꯪꯗꯦ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯗ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯏꯔꯥꯡ ꯑꯃ ꯌꯥꯎꯔꯛꯏ ꯍꯟꯗꯛꯇꯤ ꯀꯦꯕꯅ ꯇ꯭ꯌꯨꯁꯟ ꯂꯥꯛꯏꯅꯦꯅ ꯇꯧꯔꯤꯁꯤꯁꯨ ꯁꯪꯒꯣꯏꯒꯤ ꯆꯤꯌꯔꯗꯨꯗ ꯐꯝꯃꯒ ꯇꯦꯜꯍꯩꯕ ꯊꯣꯛꯂꯛꯄ ꯉꯥꯏꯔꯒ ꯂꯩ ꯇꯦꯜꯍꯩꯕ ꯍꯩꯃꯥ ꯇꯝꯐꯥ ꯀꯩꯗꯧꯔꯒꯦ ꯁꯥꯔ ꯇꯦꯜꯍꯩꯕꯅ ꯇꯞꯇꯥꯏ ꯀꯦꯗꯅ ꯂꯥꯛꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯇꯝꯐꯥꯅ ꯁꯥꯔꯅ ꯌꯥꯗ꯭ꯔꯗꯤ ꯀꯦꯔꯔꯣꯏꯗ ꯇꯦꯜꯍꯩꯕ ꯌꯥꯝ ꯍꯩꯔꯦ ꯉꯥꯡꯕ ꯂꯥꯛꯑꯣ ꯉꯁꯤ ꯀꯩ ꯇꯥꯛꯁꯦꯕ ꯇꯝꯐꯥ ꯑꯗꯣ ꯁꯥꯔ ꯍꯥꯏꯌꯨ ꯀꯩꯗꯧꯔꯕ ꯇꯝꯐꯥꯅ ꯋꯥꯆꯞ ꯄꯥꯏꯗ꯭ꯔꯣ ꯁꯥꯔ ꯈꯪꯗꯕ ꯌꯥꯎꯔꯗꯤ ꯂꯥꯏꯔꯤꯛ ꯄꯥꯏꯉꯩꯗ ꯌꯨꯝꯗ ꯑꯟꯁꯔ ꯇꯥꯗꯕꯒ ꯌꯥꯎꯔꯗꯤ ꯁꯥꯔꯗ ꯃꯦꯁꯦꯖ ꯊꯥꯔꯛꯀꯦ ꯇꯧꯕꯅꯦ ꯇꯦꯜꯍꯩꯕꯅ ꯍꯣꯏ ꯅꯨꯃꯤꯠꯇꯨꯃꯁꯨ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ ꯇꯝꯐꯥ ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇ꯭ꯌꯨꯁꯟ ꯍꯜꯂꯛꯄꯒ ꯃꯌꯨꯝꯗꯒ ꯆꯪꯗꯦ ꯃꯃꯥꯟꯅꯕꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯇꯝꯐꯥ ꯁꯥꯔꯅ ꯅꯝꯕꯔ ꯄꯤꯔꯦꯉꯣ ꯔꯣꯁꯤꯇꯥ ꯑꯗꯣ ꯁꯥꯔꯗꯣ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯖꯥꯅꯤ ꯍꯥꯏꯔꯞ ꯈꯔꯒ ꯅꯣꯛꯑꯒ ꯌꯦꯡꯉꯛꯑꯦ ꯑꯗꯨꯒ ꯁꯥꯔꯅ ꯇꯨꯃꯤꯟꯅ ꯅꯣꯛꯄꯗꯣ ꯌꯥꯝ ꯐꯖꯩꯉꯣ ꯔꯣꯁꯤꯇꯥ ꯑꯗꯣ ꯅꯪ ꯍꯌꯦꯡ ꯅꯣꯏ ꯁꯥꯔꯗꯨꯗ ꯍꯥꯏꯗꯣꯏꯔꯥ ꯇꯝꯐꯥꯅ ꯍꯌꯦꯡ ꯍꯥꯏꯕ ꯐꯠꯇꯦ ꯍꯥꯏ ꯁꯥꯔꯁꯦ ꯉꯁꯥꯏ ꯑꯩꯅ ꯍꯪꯕꯗ ꯋꯦꯅꯁꯗꯦ ꯄꯣꯛꯑꯦ ꯍꯥꯏꯌꯦ ꯅꯍꯥꯟꯒꯤ ꯃꯥꯏꯕꯤꯗꯣ ꯁꯥꯔꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯣꯏꯅ ꯍꯥꯏꯌꯣ ꯁꯥꯔꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯌꯦ ꯔꯣꯁꯤꯇꯥꯅ ꯅꯪꯗꯤ ꯄꯩꯁꯥ ꯌꯥꯝ ꯄꯥꯏ ꯕꯖꯥꯔꯒꯤ ꯃꯥꯏꯕꯤꯗ ꯄꯩꯁꯥ ꯌꯥꯝ ꯄꯤꯊꯣꯛꯑꯦ ꯇꯝꯐꯥ ꯑꯩ ꯈꯨꯗꯣꯞꯇꯣ ꯃꯃꯥꯗ ꯇꯥꯍꯧꯋꯦ ꯍꯥꯏꯖꯜꯂꯤꯅꯦ ꯑꯗꯨꯒ ꯑꯗꯨꯏ ꯄꯩꯁꯥꯅ ꯇꯧꯔꯤꯅꯤ ꯔꯣꯁꯤꯇꯥꯅ ꯑꯁ ꯑꯗꯣ ꯌꯥꯔꯛꯇ꯭ꯔꯗꯤ ꯁꯥꯔꯅ ꯇꯝꯐꯥꯅ ꯌꯥꯔꯛꯀꯅꯤ ꯁꯥꯔꯗꯣ ꯑꯩ ꯄꯥꯝꯕ ꯃꯥꯜꯂꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯌꯦꯡꯉꯛꯑꯦ ꯇꯨꯃꯤꯟꯅꯁꯨ ꯅꯣꯛꯑꯦ ꯁꯥꯔꯗꯣ ꯑꯩ ꯄꯥꯝꯃꯤꯅꯦ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕꯩꯅꯦ ꯁꯥꯔ ꯍꯣꯏ ꯃꯃꯥꯅꯁꯨ ꯌꯥꯝ ꯂꯨꯅ ꯇꯧꯏ ꯑꯩꯁꯦ ꯑꯩꯒꯨꯝꯕ ꯃꯆꯥꯅꯨꯄꯤ ꯑꯃꯠꯇ ꯄꯥꯝꯃꯦꯒ ꯍꯥꯏ ꯉꯁꯤ ꯇꯦꯜꯍꯩꯕꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤ ꯌꯨꯝꯗꯗꯤ ꯃꯃꯥꯅ ꯃꯄꯨꯒꯤ ꯆꯦꯡ ꯍꯩ ꯂꯩ ꯀꯠꯇꯅ ꯃꯆꯥꯒꯤ ꯑꯐꯕ ꯇꯥꯡꯈꯠꯂꯛꯄꯗ ꯌꯥꯏꯐ ꯃꯪꯒꯣꯜ ꯅꯤꯔꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯙꯨꯞ ꯊꯥꯎꯃꯩ ꯊꯥꯕ ꯂꯣꯏꯔꯝꯃꯒ ꯗꯨꯀꯥꯟꯗ ꯊꯥꯎ ꯂꯩꯕꯅꯦꯅ ꯊꯣꯛꯈꯤ ꯊꯝꯕꯥꯜ ꯇꯝꯐꯥꯅ ꯕꯔꯊꯗꯦꯒꯤ ꯀꯦꯛꯅꯦ ꯑꯇꯩ ꯒꯤꯐ ꯈꯔꯒ ꯂꯩꯔꯒ ꯆꯪꯉꯛꯏ ꯇꯦꯜꯍꯩꯕ ꯏꯕꯦꯝꯃ ꯑꯩꯗꯤ ꯅꯪ ꯂꯥꯛꯑꯔꯣꯏꯗꯕ ꯃꯥꯜꯂꯨꯔꯦ ꯁꯨꯇꯤ ꯊꯥꯔꯝꯗꯥꯏꯁꯤꯗ ꯂꯥꯛꯏꯁꯦ ꯇꯝꯐꯥ ꯁꯥꯔ ꯀꯦꯛ ꯉꯥꯏꯕꯗ ꯊꯦꯡꯉꯤꯅꯦ ꯍꯦꯄꯤ ꯕꯔꯊꯗꯦ ꯁꯥꯔ ꯑꯗꯣ ꯁꯥꯔ ꯇꯦꯜꯍꯩꯕꯅ ꯊꯦꯡꯛ ꯌꯨ ꯅꯪꯗꯤ ꯀꯃꯥꯏ ꯈꯪꯉꯤꯅꯣ ꯑꯩꯒꯤ ꯕꯔꯊꯗꯦꯅꯦꯗꯤ ꯇꯝꯐꯥꯅ ꯁꯥꯔꯒꯤ ꯑꯦꯐꯕꯤꯗ ꯑꯩꯗꯤ ꯎꯕ ꯀꯨꯏꯔꯦꯅ ꯑꯗꯣ ꯁꯥꯔ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯁꯥꯔ ꯁꯥꯎꯗꯤ ꯁꯥꯎꯔꯛꯀꯅꯨꯀꯣ ꯇꯦꯜꯍꯩꯕꯅ ꯗꯥꯏꯔꯦꯛ ꯀꯣꯏꯁꯟꯒꯤꯔꯥ ꯑꯗꯨꯃ ꯑꯩ ꯈꯪꯗꯦ ꯑꯩꯅ ꯁꯦꯝꯕ ꯅꯠꯇꯦ ꯑꯦꯛꯖꯥꯝꯒꯤ ꯀꯣꯏꯁꯟꯗꯣ
ꯇꯝꯐꯥꯅ ꯁꯥꯔ ꯇꯦꯜꯍꯩꯕꯅ ꯍꯥꯏꯔꯨꯗꯅ ꯁꯠ-ꯁꯠ ꯇꯝꯐꯥ ꯑꯩ ꯂꯥꯛꯇꯕꯁꯦ ꯁꯥꯔ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ꯭ꯔꯥ? ꯇꯦꯜꯍꯩꯕ ꯏꯕꯦꯝꯃ ꯅꯪ ꯐꯦꯜ ꯑꯣꯏꯔꯗꯤꯅ ꯑꯩ ꯅꯨꯡꯉꯥꯏꯇꯕꯗ ꯂꯣꯏꯔꯦ. ꯅꯣꯏ ꯕꯕꯥꯅꯒ ꯀꯟꯅꯒ ꯍꯥꯏꯔꯝꯕꯒ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯂꯥꯏꯔꯤꯛꯁꯦ ꯀꯥꯎꯕꯅꯦ. ꯗꯥꯏꯔꯦꯛ ꯀꯣꯏꯁꯟ ꯇꯧꯗꯣꯏ ꯁꯔꯨꯛ ꯂꯣꯏ ꯈꯪꯖꯜꯂꯨ. ꯂꯣꯏꯅꯃꯛ ꯗꯥꯏꯔꯦꯛ ꯀꯣꯏꯁꯟ ꯉꯥꯛꯇꯅꯤ. ꯑꯦ ꯁꯤꯅ ꯑꯩꯒꯤ ꯒꯤꯐꯂꯥ? ꯇꯝꯐꯥꯅ ꯁꯥꯔ ꯑꯩ ꯆꯠꯈ꯭ꯔꯀꯥꯟꯗ ꯌꯦꯡꯉꯣ. ꯇꯦꯜꯍꯩꯕꯅ ꯄꯣꯂꯤꯊꯤꯟꯗꯩ ꯔꯣꯁꯇ ꯍꯦꯛ ꯆꯠꯇꯣꯛꯎꯔꯦ. ꯑꯥꯏ ꯂꯚ ꯌꯨ ꯁꯥꯔꯅ ꯑꯦꯗ꯭ꯔꯦꯁ ꯇꯧꯕꯗꯣ ꯎꯔꯦ. ꯇꯞꯅ ꯍꯧꯒꯠꯂꯒ ꯔꯣꯁꯇꯨꯁꯨ ꯄꯣꯂꯤꯊꯤꯟꯗ ꯍꯥꯞꯆꯤꯜꯂꯤ. ꯀꯦꯛꯇꯨꯁꯨ ꯃꯈꯨꯠ ꯍꯦꯟꯅ ꯏꯟꯊꯣꯔꯛꯏ. ꯅꯪ ꯆꯠꯈ꯭ꯔꯣ ꯌꯥꯔꯦ. ꯍꯌꯦꯡꯗꯤ ꯂꯥꯛꯑꯅꯨ. ꯇꯝꯐꯥ ꯁꯥꯔ ꯁꯤꯒꯨꯝꯕ ꯑꯩꯉꯣꯟꯗ ꯌꯥꯔꯣꯏ. ꯀꯩꯅꯦꯅ ꯎꯒꯦ ꯅꯪꯅ ꯑꯩꯁꯦ? ꯑꯩꯅ ꯏꯆꯜꯗ ꯏꯆꯜꯗꯧꯅ ꯂꯨꯅ ꯇꯧꯕꯁꯤꯗ. ꯇꯝꯐꯥꯅ ꯁꯥꯔ ꯅꯨꯡꯁꯤꯕꯗꯕꯨ ꯑꯣꯖꯥ ꯁꯥꯇ꯭ꯔ ꯈꯥꯏꯕ꯭ꯔꯣ? ꯇꯦꯜꯍꯩꯕꯅ ꯅꯪ ꯈꯨꯄꯥꯡ ꯊꯥꯔꯛꯎꯔꯥ? ꯐꯥꯒꯤꯗꯒꯤ ꯑꯩ ꯌꯥꯝ ꯁꯥꯎꯍꯜꯂꯛꯀꯅꯣ. ꯐꯤꯜꯝꯗ ꯂꯤꯂꯥꯗ ꯑꯣꯖꯥ ꯁꯥꯇ꯭ꯔ ꯂꯧꯅꯕ ꯅꯨꯡꯁꯤꯅꯕꯁꯦ ꯑꯐꯕ ꯃꯦꯁꯦꯖ ꯅꯠꯇꯦ. ꯑꯣꯖꯥ ꯍꯥꯏꯁꯤꯗꯤ ꯁꯥꯇ꯭ꯔ ꯅꯣꯏ ꯃꯌꯥꯝꯕꯨ ꯒꯥꯏꯗ ꯇꯧꯔꯤꯕ ꯂꯝꯖꯤꯡꯕꯤꯔꯤꯕ ꯅꯃꯥ ꯅꯄꯥꯒꯨꯝꯕꯅꯤ. ꯁꯤꯗꯤ ꯌꯥꯝ ꯂꯨꯗꯦ. ꯂꯨꯗꯕ ꯆꯥꯎꯈꯠꯇꯕꯁꯤꯗꯤ ꯑꯩꯉꯣꯟꯗ ꯌꯥꯔꯣꯏ. ꯇꯝꯐꯥꯅ ꯑꯩꯗꯤ ꯁꯤꯅꯤꯡꯉꯦ ꯁꯥꯔ. ꯇꯦꯜꯍꯩꯕ ꯅꯪꯗꯤ ꯌꯥꯝ ꯍꯦꯟꯖꯜꯂꯛꯑꯦꯅ. ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯏꯃꯣꯁꯅꯦꯜ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯕ ꯌꯥꯕ ꯃꯤ ꯑꯩꯁꯦ? ꯆꯠꯂꯣ ꯍꯧꯒꯠꯂꯣ. ꯍꯌꯦꯡꯗꯤ ꯂꯥꯛꯀꯅꯨ. ꯆꯠꯂꯣ ꯊꯨꯅ. ꯇꯝꯐꯥ ꯑꯩ ꯌꯨꯝꯗ ꯍꯟꯕ ꯏꯀꯥꯏꯖꯩ ꯁꯥꯔ. ꯏꯃꯥꯟꯅꯕꯤꯁꯤꯡ ꯂꯣꯏ ꯈꯪꯕꯅꯦ. ꯇꯦꯜꯍꯩꯕꯅ ꯑꯁ ꯇꯥꯅꯤꯡꯗꯦꯅꯦ. ꯆꯠꯂꯨꯅꯦ ꯅꯪ. ꯌꯥꯝ ꯍꯦꯟꯖꯜꯂꯤꯅꯦ ꯅꯪ. ꯄꯨꯒꯣ ꯅꯪ ꯄꯣꯠ ꯃꯌꯥꯝꯁꯦ. ꯅꯠꯇ꯭ꯔꯒ ꯅꯣꯏ ꯕꯕꯥꯗ ꯐꯣꯟ ꯇꯧꯔꯥ? ꯇꯝꯐꯥ ꯁꯥꯔ ꯑꯩ ꯁꯥꯔ ꯅꯨꯡꯁꯤꯌꯦ ꯌꯥꯝꯅ. ꯃꯆꯤꯟꯕꯥꯟꯗꯨ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯁꯤꯜꯂꯤ. ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯒ ꯈꯥꯡꯉꯤ. ꯇꯦꯜꯍꯩꯕ ꯁꯥꯎꯕꯅꯁꯨ ꯂꯣꯏꯔꯦ. ꯇꯦꯜꯍꯩꯕꯅ ꯏꯃꯥ ꯏꯃꯥꯎ ꯑꯩꯈꯣꯏ ꯅꯦꯁꯤꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯉꯥꯡ ꯑꯃ ꯍꯦꯛ ꯄꯨꯔꯛꯇꯅ ꯑꯩ ꯉꯁꯤꯀꯣ. ꯇꯝꯐꯥꯒꯤ ꯃꯈꯨꯠ ꯌꯦꯠ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯤ. ꯅꯪꯅ ꯆꯠꯅꯤꯡꯗ꯭ꯔꯒ ꯑꯩ ꯊꯤꯟꯒꯦ ꯂꯥꯎ. ꯅꯪ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯅꯪ ꯌꯥꯝ ꯆꯥꯎꯈꯠꯇꯕ ꯑꯉꯥꯡꯅꯤ. ꯆꯩꯔꯦꯅ ꯀꯥꯏꯅꯒ ꯇꯨꯃꯤꯟꯅ ꯂꯩꯕ ꯏꯀꯥꯏꯕ ꯍꯩꯇꯕ ꯌꯥꯝ ꯐꯠꯇꯕ ꯑꯉꯥꯡꯅꯤ ꯅꯣꯏꯁꯤ. ꯀꯟꯅ ꯀꯟꯅ ꯉꯥꯡꯅꯔꯕꯅꯤꯅ ꯌꯨꯝꯂꯣꯟꯅꯕꯗ ꯂꯩꯕ ꯃꯤꯁꯨ ꯇꯥꯔꯦ. ꯃꯤ ꯐꯥꯎ ꯆꯪꯉꯛꯅꯔꯒ ꯌꯦꯡꯅꯔꯦ. ꯆꯥꯎꯕꯤ ꯑꯉꯥꯡꯁꯤꯅ ꯃꯌꯨꯝꯗ ꯍꯟꯕ ꯉꯝꯃꯣꯏ ꯍꯥꯏꯁꯦ ꯀꯩꯅꯣꯝꯃ ꯂꯩꯔꯝꯒꯅꯤ. ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯃꯈꯣꯡ ꯊꯣꯡꯅ ꯂꯥꯛꯄ ꯍꯥꯏꯁꯦ ꯋꯥꯔꯤ ꯂꯣꯏꯔꯕꯅꯤ. ꯔꯣꯍꯤꯅꯤꯅ ꯑꯃꯨꯛ ꯆꯝꯅ ꯏꯆꯝ ꯆꯝꯅ ꯅꯨꯡꯁꯤꯅꯕ ꯑꯣꯏꯔꯒꯕꯨ ꯃꯌꯨꯝ ꯍꯟꯕ ꯉꯝꯃꯣꯏ ꯍꯥꯏꯒꯗ꯭ꯔꯣ? ꯆꯥꯎꯕꯤꯅ ꯑꯃꯨꯛꯇꯕꯨ ꯌꯦꯡꯉꯨꯒꯦꯅꯦ ꯑꯩ. ꯔꯣꯍꯤꯅꯤ ꯇꯦꯜꯍꯩꯕ ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦ? ꯇꯦꯜꯍꯩꯕꯅ ꯏꯅꯦ ꯁꯤ ꯑꯉꯥꯡꯁꯦ ꯑꯩ ꯁꯥꯇ꯭ꯔꯅꯤ. ꯑꯩ ꯌꯥꯝ ꯍꯩꯅꯔꯣꯏꯗꯣꯔꯦ. ꯃꯌꯥꯝ ꯆꯪꯉꯒ ꯃꯌꯨꯝꯗ ꯑꯝꯇ ꯊꯤꯟꯕꯤꯈꯣ. ꯇꯝꯐꯥ ꯑꯩ ꯕꯕꯥꯅ ꯐꯨꯔꯅꯤ ꯑꯗꯨꯗꯤ ꯑꯩ ꯌꯨꯝꯗ ꯍꯟꯕ ꯉꯝꯃꯔꯣꯏ. ꯇꯦꯜꯍꯩꯕ ꯑꯦ ꯀꯩꯑꯕ ꯍꯧꯖꯤꯛꯀꯤꯗꯣ? ꯅꯁꯥꯅ ꯇꯧꯖꯔꯗꯤ ꯅꯁꯥꯅ ꯐꯪꯖꯕ ꯇꯥꯔꯦꯗꯅ. ꯇꯝꯐꯥ ꯑꯩꯗꯤ ꯁꯥꯔ ꯅꯨꯡꯁꯤꯕꯒꯤꯅꯦ. ꯆꯥꯎꯕꯤꯅ ꯌꯥꯔꯦꯗ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯋꯥꯔꯤꯁꯦ. ꯇꯦꯜꯍꯩꯕ ꯏꯆꯥꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯐꯅ ꯂꯨꯝꯅ ꯈꯟꯕꯅꯤ. ꯂꯥꯏꯔꯤꯛꯇ ꯇꯧꯔꯒ ꯍꯣꯠꯅꯖꯔꯒꯗ ꯂꯥꯛꯄꯅꯦꯅ. ꯏꯆꯥꯗꯤ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄ ꯍꯥꯏꯗꯣ ꯍꯦꯛ ꯊꯣꯛꯏꯗ. ꯊꯝꯕꯥꯜꯁꯨ ꯆꯪꯉꯛꯄꯒ ꯏꯉꯛ ꯉꯛꯈ꯭ꯔꯦ. ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦꯅ. ꯆꯥꯎꯕꯤ ꯂꯩꯀꯥꯏ ꯇꯥꯔꯒ ꯐꯖꯗꯦ ꯏꯅꯝꯃ. ꯑꯩꯈꯣꯏꯗꯤ ꯁꯥꯒꯩꯅꯤ. ꯃꯌꯥꯝ ꯃꯥꯡꯗ ꯌꯥꯝ ꯆꯥꯡ ꯇꯥꯗꯣꯔꯦ. ꯅꯃꯧ ꯅꯨꯄꯤꯁꯦ ꯏꯅꯝꯕꯦꯝꯅ ꯂꯧꯁꯤꯟꯕꯤꯔꯣ. ꯇꯦꯜꯍꯩꯕꯅ ꯀꯩꯅꯣ ꯃꯌꯥꯝꯅ ꯏꯁꯨ ꯑꯃ ꯁꯥꯒꯠꯄꯤꯔꯤꯁꯦ? ꯅꯪ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯥ? ꯈꯨꯄꯥꯛ ꯆꯥꯒꯦꯔꯥ?
ꯇꯝꯐꯥꯗꯤ ꯍꯤꯒꯤ ꯀꯞꯇꯅ ꯂꯩꯈ꯭ꯔꯦ꯫ ꯆꯥꯎꯕꯤ, ꯏꯅꯝꯕꯦꯝ, ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯃꯈꯣꯡ ꯊꯣꯡꯅ ꯂꯥꯛꯑꯒ ꯃꯌꯨꯝ ꯍꯟꯕ ꯉꯝꯃꯔꯣꯏꯅ ꯀꯞꯄꯕ ꯍꯥꯏꯁꯦ ꯋꯥꯔꯤ ꯂꯣꯏꯔꯕꯅꯤ ꯏꯅꯝꯃ, ꯍꯥꯏꯗ꯭ꯔꯁꯨ ꯚꯥꯞ ꯇꯥꯕꯤꯔꯣ꯫ ꯊꯝꯕꯥꯜ, ꯃꯥꯗꯤ ꯏꯆꯥꯒꯤ ꯇ꯭ꯌꯨꯁꯟ ꯇꯝꯕꯤꯕ ꯁꯥꯇ꯭ꯔꯤꯅꯤꯅꯦ꯫ ꯇꯦꯜꯍꯩꯕ, ꯏꯃꯥ, ꯑꯩ ꯉꯁꯤ ꯃꯤ ꯌꯥꯝ ꯍꯟꯅꯤꯡꯉꯛꯀꯗꯧꯔꯦ꯫ ꯀꯩꯅꯣ ꯑꯁꯤ ꯑꯉꯥꯡꯁꯤꯒꯤ ꯂꯤꯂꯥꯁꯤꯕꯣ? ꯆꯥꯎꯈꯠꯂꯦ, ꯐꯔꯦ, ꯐꯒꯠꯂꯦꯗꯤ ꯍꯥꯏ꯫ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯦ ꯇꯧꯊꯣꯔꯛꯄꯗꯗꯤ ꯑꯐꯕ ꯆꯥꯎꯈꯠꯄ ꯑꯃꯠꯇ ꯇꯧꯅꯔꯛꯇꯦ꯫ ꯃꯌꯥꯝꯒꯤ ꯆꯤꯟꯊꯣꯛꯅꯅꯦ ꯀꯩꯅꯦ ꯃꯤ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯌꯥꯝꯃꯛꯏ꯫ ꯆꯥꯎꯕꯤ, ꯅꯪꯅ ꯅꯁꯥ ꯁꯣꯛꯎꯗ꯭ꯔꯒꯕꯨ ꯑꯉꯥꯡꯁꯤꯅ ꯃꯌꯨꯝ ꯍꯟꯕ ꯉꯝꯃꯣꯏꯅ ꯍꯥꯏꯒꯗ꯭ꯔꯅꯦ? ꯏꯕꯦꯝꯍꯜ, ꯏꯀꯥꯏꯖꯩ, ꯏꯇꯩꯅ ꯊꯝꯕꯤꯔꯝꯕ ꯏꯆꯥꯅꯦꯒ ꯍꯥꯏꯕ ꯃꯤ ꯃꯆꯥꯅꯨꯄꯤꯁꯦ ꯃꯥꯡꯍꯜꯂꯒ ꯑꯗꯌꯥꯝꯅ ꯋꯥꯡꯕ꯫ ꯂꯥꯜꯂꯨꯗꯅ ꯀꯦꯝ ꯇꯧꯔꯨꯗꯅ ꯑꯉꯥꯡꯁꯤꯅ ꯌꯨꯝ ꯍꯟ ꯉꯝꯃꯔꯣꯏꯒ ꯍꯥꯏꯕ ꯌꯥꯄꯣꯟꯇꯦꯅꯦ꯫ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯒꯅ ꯂꯩꯀꯥꯏ ꯆꯦꯟꯗꯅꯕꯅꯦ꯫ ꯏꯕꯦꯝꯃ, ꯍꯌꯦꯡ ꯏꯅꯦ ꯍꯣꯏ ꯃꯌꯥꯝꯅ ꯊꯤꯜꯂꯒꯦ꯫ ꯇꯦꯜꯍꯩꯕ, ꯀꯩꯅꯣ ꯃꯌꯥꯝꯅ ꯇꯧꯕꯤꯔꯤꯁꯤꯕꯣ? ꯑꯆꯨꯝ ꯑꯔꯥꯟꯁꯤꯗꯤ ꯅꯥꯀꯟ ꯑꯅꯤꯃꯛꯀꯤ ꯋꯥ ꯇꯥꯔꯒ ꯂꯦꯞꯀꯗꯕꯅꯤ꯫ ꯑꯩꯅ ꯀꯔꯤ ꯑꯍꯦꯟꯕ ꯂꯤꯆꯠ ꯆꯠꯈ꯭ꯔꯒꯦ? ꯆꯠꯂꯦ ꯍꯥꯏꯕꯩ ꯄ꯭ꯔꯨꯐ ꯄꯤꯉꯝꯗꯣꯔꯤꯕ ꯃꯌꯥꯝꯁꯦ? ꯁꯥꯏꯠ ꯑꯃꯇꯪꯒꯤ ꯋꯥ ꯇꯥꯔꯒ ꯃꯣꯞ ꯁꯥꯒꯠꯂꯒ ꯐꯣꯜꯁ ꯑꯦꯖꯤꯇꯦꯁꯟ ꯇꯧꯕꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏ꯫ ꯑꯇꯩ ꯏꯅꯦ ꯍꯣꯏ ꯃꯌꯥꯝꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯖꯁꯃꯦꯟ ꯄꯪꯇꯧ ꯇꯧꯔꯕꯁꯨ ꯑꯩꯒꯤ ꯂꯥꯏꯐꯇꯗꯤ ꯈꯨꯠ ꯊꯤꯡꯖꯤꯟꯕꯤꯔꯛꯀꯅꯨ꯫ ꯅꯣꯏꯅ ꯄꯥꯝꯃꯤꯕ ꯑꯆꯨꯝꯕꯗꯨꯗꯤ ꯑꯩꯅ ꯍꯦꯟꯅ ꯄꯥꯝꯃꯤ꯫ ꯑꯩꯒꯤ ꯀꯦꯔꯦꯛꯇꯔ ꯑꯦꯁꯥꯁꯤꯅꯦꯁꯟ ꯇꯧꯔꯤꯅꯤ꯫ ꯃꯌꯥꯝ ꯌꯦꯡꯉꯣ ꯌꯥꯔꯦ꯫ ꯊꯝꯕꯥꯜ, ꯁꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯋꯥꯔꯤꯅꯤ, ꯂꯩꯀꯥꯏꯒꯤ ꯑꯣꯏꯕ ꯃꯌꯥꯝꯒꯤ ꯊꯕꯛ ꯅꯠꯇꯦ꯫ ꯅꯥꯀꯟ ꯑꯃꯇꯪꯒꯤ ꯋꯥ ꯇꯥꯔꯒ ꯏꯆꯥꯗ ꯕꯗꯅꯥꯝ ꯄꯤꯕꯗꯤ ꯌꯥꯔꯣꯏ꯫ ꯇꯦꯜꯍꯩꯕ, ꯏꯃꯥ, ꯑꯩ ꯀꯩꯝ ꯇꯧꯗꯦ, ꯑꯩ ꯀꯩꯝ ꯂꯥꯟꯗꯦ꯫ ꯑꯩ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯍꯩꯅꯗꯗꯅ ꯃꯌꯨꯝ ꯆꯠꯂꯣꯅ ꯑꯩꯅ ꯊꯤꯟꯒꯦ ꯇꯧꯕꯅꯤ꯫ ꯊꯝꯕꯥꯜ, ꯈꯪꯉꯤꯅꯦ ꯏꯆꯥꯗꯤ ꯂꯥꯟꯗꯦ ꯍꯥꯏꯕ꯫ ꯍꯩ ꯆꯤꯟꯊꯤꯕꯤ, ꯑꯉꯥꯡ ꯅꯤꯡꯉꯝꯕꯤ, ꯏꯆꯥꯅ ꯅꯪꯉꯣꯟꯗ ꯀꯩꯗꯧꯏ? ꯈꯨꯝꯃꯨꯅꯦ ꯅꯆꯤꯟꯗꯣ꯫ ꯃꯅꯤꯡꯂꯣꯝꯗꯩ ꯅꯨꯄꯤ ꯑꯃꯅ ꯂꯥꯎꯔꯛꯏ꯫ ꯑꯉꯥꯡꯁꯦ ꯀꯤꯗꯅ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯏꯕꯦꯝꯃ, ꯀꯦꯝ ꯈꯜꯂꯨꯅꯨ, ꯏꯅꯦ ꯍꯣꯏ ꯃꯌꯥꯝ ꯂꯩꯔꯤ꯫ ꯃꯥꯅꯦ ꯃꯥꯅꯦ, ꯃꯌꯥꯝ ꯂꯩꯔꯤ, ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤ꯫ ꯍꯣ, ꯑꯗꯨꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ, ꯅꯈꯨꯠ ꯅꯁꯥꯗꯨ ꯁꯥꯡꯉꯨꯗ꯭ꯔꯗꯤ ꯁꯤꯒꯨꯝꯕꯁꯦ ꯊꯣꯛꯏꯅꯦ ꯇꯦꯜꯍꯩꯕ꯫ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯅ ꯃꯌꯥ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯁꯤꯜꯂꯤ꯫ ꯇꯝꯐꯥ, ꯑꯩ ꯅꯉꯣꯟꯗ ꯀꯩꯗꯧꯔꯒꯦ? ꯑꯝꯇ ꯍꯥꯏꯌꯨ꯫ ꯅꯆꯤꯟꯗꯣ ꯄꯥꯟꯗ꯭ꯔꯣ ꯅꯪ? ꯑꯩꯉꯣꯟꯗ ꯅꯪꯅ ꯉꯁꯤ ꯎꯠꯂꯤ ꯑꯦꯇꯤꯇ꯭ꯌꯨꯠꯇꯣ ꯑꯣꯖꯥ ꯁꯥꯇ꯭ꯔꯤꯒꯤ ꯃꯔꯤ ꯅꯠꯇꯦ ꯍꯥꯏꯔꯤꯕꯩ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯀ꯭ꯔꯥꯏꯁꯤꯁ ꯊꯣꯛꯍꯜꯂꯤꯁꯦ? ꯑꯗꯨꯒ ꯑꯆꯨꯝ ꯃꯔꯥꯟ ꯈꯪꯗꯅ ꯂꯩꯀꯥꯏꯅ ꯑꯩꯒꯤ ꯀꯦꯔꯦꯛꯇꯔ ꯑꯣꯔ ꯂꯥꯏꯐꯇ ꯖꯁ ꯇꯧꯕꯒꯤ ꯔꯥꯏꯠ ꯂꯩꯇꯦ꯫ ꯑꯩꯅ ꯂꯥꯜꯂꯝꯃꯦ, ꯑꯩ ꯄꯅꯤꯁꯃꯦꯟ ꯐꯪꯖꯒꯦ꯫ ꯃꯥꯅ ꯂꯥꯜꯂꯝꯃꯦ, ꯃꯥꯁꯨ ꯐꯪꯖꯅꯣ꯫ ꯅꯪ ꯄꯩꯁꯥ ꯌꯥꯝ ꯄꯥꯝꯕ꯭ꯔꯥ ꯇꯝꯐꯥ? ꯏꯖꯠ ꯗꯥꯕꯤ ꯂꯂꯣꯟꯕ ꯑꯣꯏꯅ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯁꯥꯇ꯭ꯔꯤ ꯁꯥꯔꯒ ꯂꯥꯛꯏꯔꯣ? ꯐꯔꯦ, ꯂꯥꯟꯗꯕ ꯑꯩꯉꯣꯟꯗ ꯅꯝꯗꯅ ꯑꯔꯥꯟꯕ ꯇꯥꯍꯟꯕꯗꯤ ꯌꯥꯔꯣꯏ꯫ ꯃꯦꯗꯤꯀꯦꯜ ꯆꯦꯛꯑꯞ ꯇꯧꯁꯤ꯫ ꯑꯁꯣꯛꯄ ꯑꯃ, ꯑꯅꯥꯕ ꯑꯃ ꯂꯝꯕꯤꯗ ꯇꯥꯔꯒ ꯂꯩꯕꯗ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯤꯕꯒꯤ ꯃꯍꯨꯠꯇ ꯀꯦꯃꯦꯔꯥ ꯅꯝꯃꯒ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯂꯩꯕ ꯉꯝꯕ ꯃꯅꯤꯄꯨꯔꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯈꯔꯅ ꯐꯣꯇꯣ ꯅꯝꯕꯅ ꯅꯝ, ꯂꯥꯏꯚ ꯊꯥꯕꯅ ꯊꯥꯕ, FBꯗ ꯑꯞꯂꯣꯗ ꯃꯊꯪ ꯃꯊꯪ ꯇꯧꯈꯠꯅꯔꯛꯏ꯫ ꯂꯤꯟꯊꯣꯏ, ꯌꯥꯏ, ꯀꯞꯀꯅꯨ, ꯅꯨꯡꯉꯥꯏꯇꯦ, ꯍꯣꯔꯦꯟ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯒ ꯍꯪꯁꯦ꯫ ꯑꯩꯗꯤ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯇꯦꯜꯍꯩꯕꯅ ꯀꯩꯁꯨ ꯑꯗꯨꯌꯥꯝ ꯆꯤꯞ ꯑꯣꯏꯕ ꯊꯕꯛ ꯇꯧꯒꯗꯕ ꯅꯠꯇꯦ꯫ ꯌꯥꯏꯁꯅꯥ, ꯃꯥꯅ ꯁꯨꯡꯂꯥꯟ ꯂꯥꯜꯂꯣꯏ ꯚꯥꯏ꯫ ꯆꯍꯤ 8-9 ꯉꯁꯤꯐꯥꯎ ꯃꯥ ꯑꯩ ꯈꯪꯅꯔꯛꯄꯗ ꯑꯩꯉꯣꯟꯗ ꯅꯣꯡꯇ ꯀꯟꯅ ꯉꯥꯡꯗꯕꯅꯤ꯫ ꯐꯅ ꯁꯥꯎꯔꯁꯨ ꯃꯥꯗꯤ ꯌꯥꯝ ꯑꯥꯏꯗꯤꯌꯦꯜ ꯑꯣꯏꯕ ꯃꯤꯅꯤ, ꯃꯥꯅ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯂꯤꯟꯊꯣꯏꯅ, ꯍꯣꯏ, ꯑꯗꯣ ꯑꯩꯁꯨ ꯑꯟꯗꯔꯁꯇꯦꯟ ꯇꯧꯏ, ꯑꯩꯁꯨ ꯃꯥ ꯊꯥꯖꯩ꯫ ꯇꯦꯜꯍꯩꯕꯗ ꯐꯖꯅ ꯍꯪꯉꯁꯦꯕ, ꯇꯣꯛꯑꯣ, ꯀꯞꯀꯅꯨ꯫ ꯌꯥꯏꯁꯅꯥ, ꯏꯁꯨ ꯑꯃ ꯊꯣꯛꯈ꯭ꯔꯦ, ꯀ꯭ꯔꯥꯏꯁꯤꯁ ꯑꯃ ꯊꯣꯛꯈ꯭ꯔꯦꯅ ꯏꯖꯠꯀꯤ ꯈꯜꯂꯒ ꯑꯩꯒꯤ ꯐꯤꯗꯥ ꯃꯥꯅ ꯃꯨꯟꯕꯗꯤ ꯌꯥꯔꯣꯏꯍꯦ꯫ ꯃꯌꯥꯝꯅ 100ꯔꯛ ꯕꯗꯅꯥꯝ ꯇꯧꯔꯁꯨ ꯑꯩꯅ ꯑꯩꯒꯤ ꯇꯦꯜꯍꯩꯕꯗꯤ
ꯑꯋꯥꯡꯕ ꯊꯥꯛꯇ ꯆꯤꯡꯈꯠꯀꯅꯤ ꯑꯩ ꯃꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯨꯟꯅ ꯈꯪꯏ ꯂꯤꯟꯊꯣꯏ ꯃꯥꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯒꯗꯕ ꯅꯠꯇꯦ ꯑꯉꯥꯡ ꯃꯥꯅ ꯑꯩꯒꯤ ꯊꯃꯣꯏ ꯀꯥꯏꯍꯟꯕꯗꯤ ꯌꯥꯔꯣꯏ ꯃꯥꯅ ꯏꯕꯥꯅꯤꯒꯤ ꯋꯥꯔꯤ ꯂꯣꯏꯁꯤꯟꯍꯟꯕꯁꯨ ꯌꯥꯔꯣꯏ ꯃꯥ ꯀꯩ ꯃꯇꯤꯛ ꯂꯩꯗꯅ ꯃꯥꯅ ꯑꯩꯒꯤ ꯇꯦꯜꯍꯩꯕꯗ ꯕ꯭ꯂꯦꯝ ꯇꯧꯔꯤꯅꯣꯕ ꯑꯩ ꯃꯤ ꯌꯥꯝ ꯍꯥꯠꯅꯤꯡꯉꯤ ꯈꯨꯠꯁꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯑꯦ ꯊꯥꯡꯅ ꯌꯥꯜꯂꯒ ꯍꯥꯠꯂꯐꯥꯎ ꯄꯦꯜꯂꯣꯏ ꯑꯉꯥꯡꯗꯣ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯤꯕ ꯈ꯭ꯋꯥꯏꯅ ꯏꯕꯥꯅꯤ ꯀꯥꯏꯅꯅꯕ 10 ꯁꯤꯟꯕꯗ ꯑꯩꯅ ꯃꯥꯒꯤ ꯃꯅꯥꯛꯇ 100 ꯆꯠꯀꯅꯤ ꯃꯥꯅ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯑꯩꯕꯨ ꯃꯇꯤꯛ ꯆꯥꯗ꯭ꯔꯤ ꯐꯠꯇ꯭ꯔꯦꯅ ꯊꯥꯗꯣꯛꯄꯒꯤ ꯃꯍꯨꯠ ꯃꯥꯅ ꯑꯩ ꯆꯤꯡꯈꯠꯄꯤꯔꯝꯕꯅꯤ ꯑꯩ ꯂꯩꯅ ꯃꯉꯣꯟꯗ ꯀꯅꯥꯝꯇꯅ ꯂꯥꯛꯆꯕ ꯎꯁꯤꯠꯇꯕ ꯌꯥꯔꯣꯏ ꯂꯤꯟꯊꯣꯏ ꯄꯩꯁꯥ ꯂꯩꯕ꯭ꯔꯥ ꯄꯩꯁꯥ ꯄꯤꯌꯨ ꯄꯩꯁꯥ ꯈꯔ ꯄꯥꯝꯃꯦ ꯑꯩ ꯅꯠꯇ꯭ꯔꯒ ꯑꯩ ꯇꯤꯀꯦꯠ ꯀꯛꯑꯣ ꯑꯩ ꯌꯨꯝ ꯊꯣꯛꯀꯦ ꯍꯌꯦꯡ ꯃꯥꯒꯤ ꯁꯤꯒꯨꯝꯕ ꯃꯤꯀꯨꯞꯇ ꯃꯥꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯑꯅ ꯑꯩꯅ ꯂꯦꯞꯄ ꯉꯝꯗ꯭ꯔꯗꯤ ꯑꯩꯁꯤꯕꯨ ꯀꯩ ꯀꯥꯟꯅꯔꯤꯒꯦ ꯚꯥꯏ ꯄꯩꯁꯥ ꯈꯔ ꯄꯤꯌꯨ ꯅꯪ ꯂꯩꯇ꯭ꯔꯗꯤ ꯑꯩ ꯐꯣꯟꯁꯦ ꯌꯣꯟꯒꯦꯕ ꯚꯥꯏ